ꯊꯣꯏꯁꯅ ꯔꯣꯁꯅꯤ ꯍꯣꯏꯗꯒꯤ ꯊꯣꯛꯂꯛꯂꯝꯃꯤ ꯑꯃꯗꯤ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯂꯥꯛꯂꯕꯗ ꯊꯣꯏꯁꯅꯥꯅ ꯃꯥꯒꯤ ꯃꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯏꯃꯥ, ꯉꯁꯤꯗꯤ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯇꯣ ꯍꯥꯞꯄꯤꯔꯨꯔꯅꯨ." ꯊꯣꯏꯁꯅꯥꯒꯤ ꯋꯥꯍꯩꯗꯨꯗ ꯊꯣꯏꯁꯅꯥꯒꯤ ꯃꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯦ, ꯀꯥꯏꯗ ꯆꯥꯔꯨꯒꯦꯕ ꯅꯪꯗꯤ? ꯅꯨꯃꯤꯗꯥꯡ ꯆꯔꯥ ꯍꯦꯟꯕꯁꯦ ꯐꯠꯇꯦ ꯍꯥꯏꯕꯅꯤꯀꯣ." ꯊꯣꯏꯁꯅꯥ ꯍꯔꯥꯎꯕ ꯑꯃꯒꯤ ꯃꯑꯣꯡꯗ ꯃꯃꯥꯗ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯃꯥ, ꯉꯁꯤꯁꯦ ꯅꯆꯥꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠꯅꯤ. ꯑꯗꯨꯅ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯄ꯭ꯔꯦꯝꯖꯤꯠꯇꯣ ꯑꯗꯨꯒ ꯆꯥꯛ ꯆꯥꯅꯕꯩ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯂꯩꯕ. ꯑꯗꯨꯅꯅꯦ ꯑꯩꯅ ꯆꯥꯛ ꯍꯥꯞꯄꯤꯔꯨꯅ ꯍꯥꯏꯗꯣ." ꯃꯆꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯣꯏꯁꯅꯥꯒꯤ ꯃꯃꯥꯗꯨ ꯈꯪꯅꯤꯡꯕ ꯑꯃꯒ ꯂꯣꯏꯅꯅ ꯍꯪꯂꯛꯈꯤ, "ꯏꯃꯥꯒꯤ ꯊꯣꯏꯁꯅꯥ, ꯀꯩꯒꯤꯅꯣ ꯅꯪꯅ ꯉꯁꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠꯅꯤ ꯍꯥꯏꯔꯤꯗꯨꯕꯣ? ꯅꯠꯇꯦ, ꯅꯨꯄꯤꯒ ꯆꯦꯜꯂꯛꯀꯦ ꯍꯥꯏꯔꯣ? ꯌꯥꯗ꯭ꯔꯤꯀꯣ, ꯅꯨꯄꯤꯒ ꯊꯤꯕ ꯌꯥꯈꯤꯔꯣꯏ. ꯑꯉꯥꯡ ꯌꯥꯝ ꯑꯣꯏꯔꯤꯀꯣ. ꯇꯝꯂꯤꯕꯅ ꯍꯩꯁꯤꯐꯥꯎ ꯇꯝꯕ ꯂꯣꯏꯕ ꯅꯠꯇ꯭ꯔꯤ. ꯂꯥꯡꯐꯥꯡ ꯋꯥꯈꯜ ꯈꯟꯕ ꯀꯌꯥ ꯄꯣꯟꯇꯦꯀꯣ." ꯃꯗꯨꯗ ꯊꯣꯏꯁꯅꯥ ꯅꯣꯛꯃꯤ ꯑꯃꯨꯛ ꯈꯨꯝꯂꯛꯏ, "ꯑꯁ, ꯏꯃꯥꯁꯤꯗꯤ ꯄꯣꯔꯥ ꯕꯦꯔꯥꯅꯤꯍꯦ. ꯏꯃꯥ, ꯅꯨꯄꯤ ꯆꯦꯜꯂꯛꯀꯦ ꯍꯥꯏꯕ ꯅꯠꯇꯤꯌꯦ. ꯅꯪꯒꯤ ꯁꯦꯕꯥ ꯇꯧꯕꯤꯒꯗꯕ ꯅꯃꯧ ꯅꯨꯄꯤꯗꯣ, ꯑꯗꯨꯅ ꯃꯥꯅ ꯉꯁꯤꯁꯦ ꯌꯥꯔꯦꯅ ꯍꯥꯏꯔꯛꯄ. ꯑꯗꯨꯒꯤꯅꯦ ꯅꯆꯥꯅ ꯉꯁꯤ ꯍꯔꯥꯎꯋꯦ ꯍꯥꯏꯁꯦ." ꯃꯆꯥꯒꯤ ꯋꯥꯍꯩꯗꯨꯗ ꯃꯃꯥꯗꯨ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯂꯝꯃꯤ, "ꯑꯁ, ꯀꯔꯝꯕ ꯅꯨꯄꯤꯅꯅꯣꯅꯦ ꯌꯥꯔꯛꯂꯤꯗꯨꯕꯣ? ꯅꯠꯇꯦ, ꯀꯔꯝꯕ ꯅꯨꯄꯤꯅꯣꯕ ꯅꯉꯣꯟꯗ ꯌꯥꯔꯛꯂꯤꯁꯤꯕꯣ? ꯉꯛꯄꯨ ꯉꯛꯏꯅꯦ ꯏꯃꯥꯗꯤ. ꯉꯥꯎꯔꯤꯕ ꯈꯨꯡꯉꯥꯎꯗꯨꯅꯦ, ꯇꯜꯂꯤꯕ ꯈꯨꯇꯟꯗꯨꯒ. ꯑꯉꯛꯄ ꯅꯨꯄꯤꯅꯤꯍꯦ ꯅꯉꯣꯟꯗ ꯌꯥꯔꯛꯂꯤꯕ ꯅꯨꯄꯤꯁꯤꯁꯨ." ꯃꯃꯥꯒꯤ ꯋꯥꯗꯨ ꯃꯔꯛ ꯊꯠꯂꯒ ꯊꯣꯏꯁꯅꯥ ꯌꯥꯝꯅ ꯁ꯭ꯃꯥꯔꯠ ꯑꯣꯏꯕꯒꯤ ꯃꯑꯣꯡꯗ, "ꯏꯃꯥ, ꯅꯆꯥꯁꯦ ꯌꯨꯝꯗ ꯇꯟꯕꯒꯤ ꯋꯥꯅꯤꯗ. ꯃꯄꯥꯟ ꯊꯣꯛꯈ꯭ꯔꯗꯤ ꯑꯩꯃꯨꯛ ꯃꯔꯝ ꯃꯣꯛꯄ ꯂꯩꯄꯣꯠꯇꯦ. ꯑꯗꯨꯒ ꯏꯃꯥꯅꯅꯦ ꯑꯍꯟ ꯑꯣꯏꯁꯤꯜꯂꯛꯄꯒꯤ ꯏꯃꯥꯒꯤ ꯃꯤꯠꯇꯨꯗ ꯊꯤꯕ ꯃꯥꯟꯕ ꯑꯣꯏꯔꯝꯒꯅꯤꯌꯦ. ꯊꯣꯡꯒꯥꯜ ꯋꯥꯡꯃ ꯍꯦꯛ ꯂꯥꯟꯈꯤꯕꯒ ꯅꯨꯄꯤ ꯃꯌꯥꯝ ꯑꯃꯅꯅꯦ ꯅꯆꯥꯗ ꯀꯣꯏꯏꯟ ꯏꯟꯅꯔꯤꯁꯦ. ꯑꯗꯨꯒꯅꯦ ꯏꯃꯥ, ꯀꯩꯅꯣ ꯑꯩꯅ ꯃꯄꯥꯟ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯃꯁꯛ ꯐꯖꯕꯤ ꯅꯨꯄꯤꯁꯤꯡꯁꯤꯅ ꯁꯦꯜꯐꯤ ꯑꯝꯇ ꯇꯧꯃꯤꯟꯅꯁꯦꯅ, ꯑꯁ, ꯂꯥꯟ ꯑꯃꯅꯤꯗ ꯏꯃꯥ." ꯊꯣꯏꯁꯅꯥꯒꯤ ꯋꯥꯗꯨ ꯃꯃꯥꯅ ꯃꯔꯛ ꯊꯠꯅ, "ꯌꯥꯔꯦꯗ, ꯈꯔ ꯃꯥꯜꯂꯤꯉꯩꯗ ꯂꯦꯞꯍꯧꯔꯣ. ꯍꯣꯔꯦꯟ ꯃꯥꯜꯂꯛꯇ꯭ꯔꯗꯤ ꯏꯃꯥ ꯑꯣꯏꯅ ꯏꯀꯥꯏꯔꯛꯑꯅꯤ. ꯅꯪꯅꯅꯦ ꯑꯩꯉꯣꯟꯗ ꯐꯅ ꯃꯥꯟꯅꯕ ꯉꯥꯡꯂꯁꯨ ꯅꯪꯁꯦ ꯑꯩꯅ ꯍꯦꯛ ꯄꯣꯛꯂꯤꯕ. ꯀꯥꯟꯅꯗꯦ, ꯄꯉꯥꯡꯗ ꯉꯥꯡꯉꯨꯅꯨ. ꯑꯗꯣ ꯅꯪꯅ ꯆꯥꯛ ꯆꯥꯅꯕ ꯆꯠꯀꯅꯤ ꯍꯥꯏꯕꯗꯣ ꯉꯟꯅ ꯆꯠꯊꯣꯛꯎꯔꯣꯀꯣ." ꯊꯣꯏꯁꯅꯥ ꯃꯃꯥꯗ ꯑꯣꯟꯁꯤꯜꯂꯗꯨꯅ, "ꯍꯣꯏ ꯏꯃꯥ, ꯆꯠꯂꯒꯦ. ꯑꯗꯨ ꯂꯨꯄꯥ 2,000 ꯄꯤꯌꯨꯕ." ꯊꯣꯏꯁꯅꯥꯒꯤ ꯋꯥꯗꯨꯗ ꯊꯣꯏꯁꯅꯥꯒꯤ ꯃꯃꯥꯗꯨ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯊꯔꯗꯨꯅ, "ꯂꯨꯄꯥ 2,000 ꯈꯛꯇ? 2,000 ꯈꯛꯇ ꯄꯤꯌꯣꯕ? 2,000 ꯀꯥꯏꯁꯦ ꯀꯌꯥꯗ ꯂꯥꯏꯅ ꯍꯥꯏꯌꯨꯅꯣ. ꯁꯦꯜꯅꯤꯅꯤꯗꯤ ꯈꯪꯉꯤ. ꯇꯨꯡꯗ ꯁꯦꯟ ꯊꯣꯛꯅꯕ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯑꯃ ꯊꯝꯒꯦꯗꯤ ꯈꯟꯗꯦ. ꯅꯪ ꯑꯃꯀꯣ ꯃꯥꯡꯂꯕ ꯑꯉꯥꯡꯅꯤ ꯍꯥꯏꯁꯤꯅꯤ. ꯀꯩꯒꯤꯅꯣꯕ ꯑꯁꯨꯛ ꯌꯥꯝꯕ ꯁꯦꯟꯐꯝꯁꯤꯕꯣ? ꯅꯠꯇꯦ, ꯆꯥꯛ ꯆꯥꯛꯂꯨꯛ ꯑꯃꯗ 2,000 ꯌꯧꯈ꯭ꯔꯕꯕ ꯍꯧꯖꯤꯛꯁꯤꯕꯣ? ꯀꯥꯟꯅꯗꯦ ꯁꯤ ꯏꯕꯨꯡꯉꯣ. ꯆꯥꯛ ꯆꯥꯛꯂꯨꯛ ꯑꯃꯗ 2,000 ꯄꯤꯗꯅ ꯆꯥꯗꯣꯏ ꯁꯔꯨꯛꯄꯨꯗꯤꯅꯦ, ꯅꯃꯥꯟꯅꯕꯁꯤꯡꯗꯣ ꯂꯣꯏ ꯀꯧꯔꯣ. ꯏꯃꯥ ꯊꯣꯡꯒꯦ, ꯑꯗꯨꯒ ꯆꯥꯔꯨ ꯂꯥꯎ." ꯃꯗꯨꯗ ꯊꯣꯏꯁꯅꯥ ꯈꯔ ꯁꯥꯎꯔꯞ ꯇꯧꯅ ꯈꯨꯝꯂꯛꯏ, "ꯑꯁ, ꯑꯩꯈꯣꯏ ꯃꯥꯁꯤꯗꯤ ꯑꯩꯅꯕꯨ ꯊꯕꯛ ꯑꯃ ꯆꯠꯀꯦ ꯍꯥꯏꯔꯗꯤ ꯏꯁꯧꯁꯦ ꯑꯗꯨꯝ ꯂꯥꯡꯒꯗꯕꯅꯦ. 2,000 ꯍꯥꯏꯗꯣ ꯑꯩꯒꯤ ꯆꯥꯛꯂꯨꯛ ꯈꯛꯇꯒꯤ ꯅꯠꯇꯤꯌꯦ. ꯉꯁꯤꯒꯤ ꯆꯥꯛ ꯆꯥꯅꯕꯁꯦ ꯑꯩꯅ ꯂꯣꯏꯅ ꯄꯨꯊꯣꯛꯄꯅꯦꯕ. ꯑꯗꯨꯒꯤꯅꯦꯕ. ꯑꯩꯈꯣই ꯃꯥꯁꯤꯃ ꯃꯊꯣꯡ ꯃꯔꯝꯗꯤ ꯍꯦꯛ ꯈꯪꯗꯅ ꯄꯉꯥꯡꯗ ꯍꯦꯛ ꯉꯥꯡꯉꯗꯅ. ꯑꯩꯅ ꯁꯤꯟꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯅꯦꯕ. ꯊꯦꯡꯈ꯭ꯔꯅꯤ. ꯊꯦꯡꯉꯗꯤ ꯍꯣꯔꯦꯟ ꯊꯦꯡꯂꯛꯑꯅꯤꯕ ꯏꯃꯥ." ꯃꯗꯨꯗ ꯊꯣꯏꯁꯅꯥꯒꯤ ꯃꯃꯥ ꯁꯥꯎꯅꯤꯡꯉꯛ ꯇꯧꯅ ꯏꯃꯨꯡꯗ ꯆꯪꯂꯒ ꯃꯆꯥꯅꯨꯄꯥꯗ ꯄꯤꯅꯕ ꯁꯦꯟꯗꯨ ꯂꯧꯊꯣꯛꯂꯒ ꯁꯦꯟꯐꯝꯗꯨ ꯊꯣꯏꯁꯅꯥꯗ ꯄꯤꯔꯤ. ꯊꯣꯏꯁꯅꯥ ꯃꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯏꯃꯥ, ꯑꯗꯨꯗꯤ ꯆꯠꯂꯨꯈꯤꯒꯦ." ꯃꯗꯨꯗ ꯊꯣꯏꯁꯅꯥꯒꯤ ꯃꯃꯥꯅ, "ꯊꯣꯏꯁꯅꯥ, ꯅꯪ ꯊꯦꯡꯅ ꯂꯥꯛꯄ ꯌꯥꯔꯣꯏꯀꯣ." ꯊꯣꯏꯁꯅꯥ ꯍꯣꯏ ꯍꯥꯏꯔꯝꯂꯒ ꯃꯥꯒꯤ ꯒꯥꯔꯤ ꯃꯆꯥꯗꯨ ꯏꯟꯊꯣꯛꯂꯒ ꯃꯌꯨꯝꯗꯒꯤ ꯃꯃꯥꯟꯅꯕ ꯍꯣꯏꯒꯤ ꯔꯣꯝꯗ ꯆꯠꯈꯤ꯫ ꯊꯣꯏꯁꯅꯥ ꯃꯃꯥꯟꯅꯕ ꯄ꯭ꯔꯦꯝꯖꯤꯠꯀꯤ ꯃꯌꯨꯝꯗ ꯍꯥꯟꯅ ꯆꯪꯉꯤ꯫ ꯄ꯭ꯔꯦꯝꯖꯤꯠꯀꯤ ꯁꯨꯃꯥꯡꯗ ꯂꯦꯞꯂꯗꯨꯅ ꯄ꯭ꯔꯦꯝꯖꯤꯠꯄꯨ ꯀꯧꯔꯤ, "ꯄ꯭ꯔꯦꯝꯖꯤꯠ! ꯄ꯭ꯔꯦꯝꯖꯤꯠ! ꯂꯩꯇꯖꯥꯠꯂꯥ?" ꯃꯗꯨꯗ ꯄ꯭ꯔꯦꯝꯖꯤꯠ ꯏꯃꯨꯡꯗꯒꯤ ꯈꯨꯝꯂꯛꯂꯝꯃꯤ, "ꯇꯥꯔꯦ ꯏꯇꯥꯎꯕꯤ꯫ ꯊꯣꯏꯁꯅꯥ, ꯀꯩ ꯂꯩꯔꯒꯦ? ꯐꯝꯃꯨꯁꯦ ꯁꯤꯗ." "ꯀꯩ ꯂꯩꯔꯒꯦꯕ? ꯏꯊꯥ ꯊꯥꯖꯗꯅ ꯑꯩꯒꯤ ꯌꯨꯝꯁꯤꯗꯒ ꯂꯥꯛꯏꯁꯤꯕꯣ?"
ꯕꯦꯝꯃ ꯍꯣꯏꯔꯣꯝꯗ ꯆꯠꯂꯨꯁꯦ ꯍꯥꯏꯒꯦ ꯇꯧꯔꯤꯔꯣ? ꯊꯣꯏꯁꯅ ꯄ꯭ꯔꯦꯝꯖꯤꯠꯀꯤ ꯋꯥꯍꯩꯁꯤꯡꯗꯨꯗ ꯅꯣꯛꯃꯤ ꯇꯧꯔꯗꯨꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯏꯇꯥꯎꯕꯤ, ꯕꯦꯝꯃ ꯍꯣꯏꯔꯣꯝꯗ ꯆꯠꯂꯨꯁꯦ ꯍꯥꯏꯒꯦ ꯇꯧꯕ ꯅꯠꯇꯤꯌꯦ꯫ ꯕꯦꯝꯃ ꯍꯣꯏꯔꯣꯝꯗ ꯇꯣꯏꯅ ꯆꯠꯂꯨꯕꯒꯤ ꯔꯤꯖꯜꯗꯣ ꯉꯁꯤ ꯍꯥꯏꯗꯣꯛꯄ, ꯑꯗꯨꯒꯤꯅꯦ ꯂꯥꯛꯏꯁꯦ꯫ ꯄ꯭ꯔꯦꯝꯖꯤꯠ ꯉꯛꯂꯞ ꯇꯧꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ, ꯌꯥꯔꯛꯂꯕꯣ? ꯊꯣꯏꯁꯅ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯕ ꯑꯃꯒ ꯂꯣꯏꯅꯅ ꯌꯥꯔꯛꯑꯦ꯫ ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯉꯁꯤꯗꯤ ꯑꯩꯅ ꯏꯇꯥꯎꯁꯤꯡꯁꯦ ꯆꯥꯛ ꯆꯔꯥ ꯑꯝꯇꯪ ꯀꯣꯡꯒꯦ ꯇꯧꯕꯅꯤꯗ꯫ ꯑꯗꯣ ꯀꯅꯥ ꯍꯣꯏꯗ ꯑꯣꯏꯅ ꯁꯤꯟꯁꯤꯒꯦ? ꯑꯩꯈꯣꯏꯗꯗꯤ ꯅꯨꯡꯉꯥꯏꯔꯣꯏ ꯈꯟꯗꯅ ꯅꯣꯏꯗ ꯑꯣꯏꯅ ꯂꯥꯛꯏꯁꯤꯅꯤ꯫ ꯑꯩꯈꯣꯏꯗ ꯍꯦꯛ ꯆꯥꯔꯨꯕꯗ ꯏꯃꯥꯅ ꯑꯩ ꯌꯨ ꯊꯛꯑꯦꯁꯦ ꯈꯪꯈꯤꯗꯣꯏꯕ꯫ ꯉꯥꯏꯈꯣꯅꯦ, ꯁꯨꯔꯥꯖ ꯍꯣꯏꯒꯤ ꯌꯨꯝꯗꯨꯁꯨ ꯃꯤ ꯌꯥꯝꯗꯒꯨꯝ ꯇꯧꯗꯥꯏꯅꯦ? ꯃꯗꯨꯗ ꯊꯣꯏꯁꯅꯥꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯄ꯭ꯔꯦꯝꯖꯤꯠꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯁꯨꯔꯥꯖ ꯍꯣꯏꯒꯤꯕꯨꯗꯤ ꯃꯤ ꯌꯥꯝꯗꯒꯨꯝ ꯇꯧꯕꯅꯤ꯫ ꯃꯣꯏꯗ ꯑꯣꯏꯅ ꯇꯧꯕꯅ ꯈꯨꯗꯣꯡ ꯆꯥꯒꯗꯕ ꯃꯥꯜꯂꯤꯕꯣ꯫ ꯐꯔꯦ ꯑꯗꯨꯗꯤ ꯅꯪ ꯉꯥꯛꯇꯪ ꯂꯩꯔꯝꯃꯨꯀꯣ, ꯑꯩ ꯐꯤ ꯑꯝꯇ ꯍꯣꯡꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯄ꯭ꯔꯦꯝꯖꯤꯠꯇꯨ ꯐꯤꯔꯣꯜ ꯍꯣꯡꯗꯣꯛꯄ ꯆꯠꯈ꯭ꯔꯦ꯫ ꯊꯣꯏꯁꯅꯥꯁꯨ ꯃꯪꯒꯣꯜꯗꯨꯗ ꯐꯝꯗꯨꯅ ꯄ꯭ꯔꯦꯝꯖꯤꯠꯄꯨ ꯉꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯄ꯭ꯔꯦꯝꯖꯤꯠ ꯐꯤꯔꯣꯜ ꯍꯣꯡꯗꯣꯛꯄ ꯂꯣꯏꯔꯕꯗ ꯊꯣꯏꯁꯅꯥꯒꯤ ꯒꯥꯔꯤ ꯃꯆꯥ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯇꯣꯡꯃꯤꯟꯅꯗꯨꯅ ꯁꯨꯔꯥꯖ ꯍꯣꯏꯒꯤ ꯃꯌꯨꯝꯗ ꯑꯃꯨꯛ ꯆꯠꯂꯤ꯫ ꯁꯨꯔꯥꯖ ꯍꯣꯏꯒꯤ ꯃꯌꯨꯝ ꯌꯧꯔꯕꯗ ꯄ꯭ꯔꯦꯝꯖꯤꯠꯅ ꯁꯨꯔꯥꯖꯄꯨ ꯀꯧꯏ꯫ ꯁꯨꯔꯥꯖ! ꯁꯨꯔꯥꯖ! ꯁꯨꯔꯥꯖ ꯃꯈꯣꯏꯒꯤ ꯌꯨꯝ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯕꯥꯠꯔꯨꯝ ꯑꯗꯨꯗꯒꯤ, ꯚꯥꯏ, ꯑꯩ ꯏꯔꯨꯖꯔꯤꯌꯦ, ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯌꯣ, ꯂꯣꯏꯗꯧꯔꯦ꯫ ꯄ꯭ꯔꯦꯝꯖꯤꯠ ꯑꯃꯗꯤ ꯊꯣꯏꯁꯅꯥ ꯍꯣꯏ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯁꯨꯔꯥꯖꯅ ꯏꯔꯨꯖꯔꯤꯕꯗꯨ ꯉꯥꯏꯗꯨꯅ ꯂꯩ꯫ ꯏꯔꯨ ꯂꯨꯕꯗꯨ ꯂꯣꯏꯔꯗꯨꯅ ꯁꯨꯔꯥꯖꯁꯨ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯁꯨꯔꯥꯖ ꯄ꯭ꯔꯦꯝꯖꯤꯠ ꯑꯃꯗꯤ ꯊꯣꯏꯁꯅꯥꯗ ꯑꯁꯨꯝꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯀꯩ ꯂꯩꯔꯒꯦ? ꯁꯨꯝ ꯀꯣꯏꯊꯣꯔꯛꯏꯔꯣ ꯅꯠꯇ꯭ꯔꯒ ꯑꯔꯨꯕ ꯄꯥꯎ ꯂꯩꯖꯥꯠꯂꯣ? ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯤꯗ ꯏꯇꯥꯎꯕꯤ ꯑꯅꯤꯅ ꯏꯊꯥ ꯊꯥꯖꯗꯅ ꯂꯥꯛꯏꯁꯤꯕꯨ ꯀꯩ ꯂꯩꯔꯖꯥꯠꯅꯣꯕ? ꯊꯣꯏꯁꯅꯥ ꯅꯣꯛꯈꯤ ꯇꯧꯔꯗꯨꯅ ꯑꯩꯈꯣꯏꯒꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕꯅꯦ꯫ ꯉꯁꯤꯁꯦ ꯕꯦꯝꯃꯅ ꯑꯩꯒꯤ ꯅꯨꯡꯁꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯑꯦ꯫ ꯃꯗꯨꯗ ꯁꯨꯔꯥꯖ ꯈꯔ ꯁꯦꯔꯤꯌꯁ ꯑꯣꯏꯕ ꯃꯑꯣꯡꯗ, ꯑꯗꯨꯗ ꯀꯩꯗꯧꯔꯕ? ꯊꯣꯏꯁꯅꯥ ꯅꯣꯛꯂꯗꯨꯅ, ꯑꯗꯨꯗ ꯃꯔꯨꯞꯁꯤꯡꯁꯦ ꯆꯥꯛ ꯆꯔꯥ ꯑꯃꯃꯝꯇ ꯆꯥꯃꯤꯟꯅꯁꯦꯅ ꯄ꯭ꯔꯦꯝꯖꯤꯠꯀ ꯑꯩꯈꯣꯏꯅꯤ ꯈꯟꯅꯔꯒ ꯅꯣꯏꯁꯤꯅ ꯃꯤ ꯈꯔ ꯌꯥꯝꯗꯦꯅ ꯅꯣꯏꯁꯤꯗ ꯂꯥꯛꯏꯕ꯫ ꯁꯨꯔꯥꯖ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ꯫ ꯍꯣꯏꯅꯦ, ꯌꯥꯏꯅꯦ꯫ ꯑꯗꯣ ꯀꯩ ꯑꯣꯏꯅ ꯆꯥꯁꯦꯕ? ꯑꯃꯗꯨꯅ ꯑꯉꯥꯡꯕꯗꯨꯔꯣ ꯅꯠꯇ꯭ꯔꯒ ꯁꯦꯛꯃꯥꯏꯒꯤꯁꯦ ꯇꯧꯁꯦ ꯍꯥꯏꯔꯣ? ꯁꯨꯔꯥꯖꯀꯤ ꯋꯥꯗꯨꯗ ꯊꯣꯏꯁꯅꯥ ꯄꯣꯡꯂꯞ ꯇꯧꯅ ꯈꯨꯝꯂꯛꯏ꯫ ꯍꯦ, ꯑꯁꯨꯛ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞꯁꯤꯗ ꯀꯩꯒꯤ ꯑꯍꯣꯡꯕ ꯆꯥꯗꯣꯏꯅꯣ? ꯁꯟꯁꯥ ꯑꯣꯏꯅ ꯆꯥꯔꯁꯦ, ꯑꯗꯨꯒ ꯑꯃꯗꯨꯅ ꯋꯤꯁꯀꯤ ꯑꯣꯏꯅ ꯇꯧꯔꯁꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯌꯥꯝꯅ ꯍꯔꯥꯎꯅ ꯂꯩꯔꯝꯃꯤ꯫ ꯑꯃꯔꯣꯝꯗ ꯕꯦꯝꯃ ꯆꯥꯛ ꯊꯣꯡꯅ ꯃꯊꯟꯇ ꯑꯁꯨꯝꯅ ꯈꯟꯖꯔꯝꯃꯤ꯫ ꯀꯩꯅꯣ ꯑꯩꯅ ꯇꯧꯔꯤꯁꯤꯕꯨ? ꯑꯩꯅ ꯊꯥꯡꯂꯤꯕ ꯈꯣꯡꯊꯥꯡꯁꯤꯕꯨ ꯆꯨꯝꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯂꯥꯜꯂꯤꯕ꯭ꯔꯥ? ꯑꯩ ꯑꯝꯇ ꯈꯪꯕ ꯉꯝꯗ꯭ꯔꯦ꯫ ꯑꯩ ꯇꯁꯦꯡꯅ ꯈꯪꯕ ꯉꯝꯖꯗ꯭ꯔꯦ꯫ ꯊꯣꯏꯁꯅꯥꯗꯗꯤ ꯔꯣꯁꯅꯤꯅ ꯑꯩꯅ ꯌꯥꯔꯦꯅ ꯇꯝꯂꯝꯂꯅꯤ꯫ ꯊꯣꯏꯁꯅꯥꯗꯤ ꯑꯁꯣꯝꯗ ꯑꯩꯅ ꯌꯥꯔꯕꯅꯤ ꯈꯟꯗꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯂꯩꯔꯝꯒꯅꯤ꯫ ꯃꯥꯅ ꯐꯣꯟꯒ ꯇꯧꯔꯛꯂꯗꯤ ꯀꯩꯅꯣ ꯑꯩꯅ ꯍꯥꯏꯗꯣꯏꯁꯤꯕꯣ? ꯑꯁ, ꯈꯪꯗ꯭ꯔꯦꯗ꯫ ꯑꯁꯨꯝꯅ ꯋꯥꯈꯜ ꯈꯟꯅ ꯕꯦꯝꯃ ꯆꯥꯛꯇꯨ ꯊꯣꯡꯈꯤ꯫ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯔꯕꯗ ꯕꯦꯝꯃ ꯃꯥꯒꯤ ꯃꯄꯥ ꯑꯃꯗꯤ ꯃꯅꯥꯎꯅꯨꯄꯥꯕꯨ ꯀꯧꯗꯨꯅ ꯆꯥꯛꯈꯨꯝꯗꯨꯗ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤ꯫ ꯆꯥꯛ ꯑꯗꯨ ꯆꯥꯅ ꯕꯦꯝꯃꯒꯤ ꯃꯄꯥꯅ ꯕꯦꯝꯃꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ꯫ ꯏꯄꯥꯒꯤ ꯕꯦꯝꯃ, ꯀꯩꯗꯧꯔꯒꯦ ꯏꯆꯥꯕꯣ? ꯅꯁꯥ ꯉꯝꯗ꯭ꯔꯕꯣ? ꯏꯆꯥꯒꯤ ꯁꯛꯁꯦ ꯏꯃꯛꯃꯛꯁꯤꯟꯅ ꯎꯏ, ꯅꯠꯇ꯭ꯔꯒ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯔꯒꯦ ꯏꯆꯥꯗ? ꯏꯄꯥꯗ ꯁꯦꯡꯅ ꯍꯥꯏꯌꯨꯁꯦ꯫ ꯕꯦꯝꯃ ꯌꯥꯝꯅ ꯃꯣꯡ ꯍꯥꯗꯅ ꯈꯨꯝꯂꯛꯈꯤ꯫ ꯕꯕꯥ, ꯅꯆꯥ ꯀꯩꯁꯨ ꯇꯧꯗꯤꯌꯦ꯫ ꯕꯦꯝꯃꯒꯤ ꯋꯥꯍꯩꯗꯨꯗ ꯕꯦꯝꯃꯒꯤ ꯃꯄꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯣ, ꯐꯔꯦ, ꯏꯆꯥꯅ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯔꯕꯅꯤꯅ ꯏꯆꯥꯅꯅꯦ ꯍꯦꯛ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯗꯤ ꯏꯄꯥꯗ ꯍꯥꯏꯔꯛꯀꯗꯕꯅꯤꯀೋ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯆꯥꯛ ꯆꯥꯕꯗꯨ ꯂꯣꯏꯅꯔꯗꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯇꯨꯝꯅꯕꯒꯤꯗꯃꯛ ꯃꯥꯒꯤ ꯐꯃꯨꯡ ꯇꯝꯅ ꯆꯪꯅꯔꯕꯅꯤ꯫ ꯑꯃꯔꯣꯝꯗ ꯊꯣꯏꯁꯅꯥ, ꯄ꯭ꯔꯦꯝꯖꯤꯠ ꯑꯃꯗꯤ ꯁꯨꯔꯥꯖ ꯌꯨ ꯌꯥꯝꯅ ꯉꯥꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯄ꯭ꯔꯦꯝꯖꯤꯠꯅ ꯊꯣꯏꯁꯅꯥꯗ ꯍꯥꯏꯔꯝꯃꯤ꯫ ꯊꯣꯏꯁꯅꯥ, ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯃꯤꯁꯟ ꯃꯥꯏ ꯄꯥꯛꯄ ꯍꯧꯔꯕꯅꯤ꯫ ꯑꯗꯨꯅ ꯅꯨꯄꯤ ꯍꯥꯏꯕꯁꯤꯗꯤ ꯅꯨꯡꯁꯤ ꯂꯥꯡ ꯃꯊꯪ ꯊꯥꯛꯀꯗꯕꯅꯤ꯫ ꯂꯥꯡꯕꯨ ꯍꯦꯛ ꯊꯥꯛꯍꯧꯗ꯭ꯔꯕ ꯉꯥ ꯐꯥꯕ ꯋꯥꯔꯤ ꯑꯗꯨꯃꯥꯏꯅ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯅꯨꯄꯤ ꯂꯧꯕꯁꯨ ꯋꯥꯔꯗꯕꯅꯤ꯫ ꯁꯨꯔꯥꯖꯅ ꯑꯃꯨꯛ, ꯀꯩ ꯂꯥꯡꯅꯣꯅꯦ?
ꯏꯇꯥꯎꯅ ꯕꯦꯃꯗ ꯊꯥꯛꯂꯤꯕ ꯂꯥꯡꯗꯨꯕꯣ? ꯃꯗꯨꯗ ꯄ꯭ꯔꯦꯝꯖꯤꯠꯅ ꯌꯥꯝꯅ ꯍꯩꯁꯤꯡꯕꯒꯤ ꯃꯑꯣꯡꯗ ꯚꯥꯏ ꯊꯣꯏꯁꯅꯥ, ꯅꯪꯅ ꯕꯦꯃꯗ ꯀꯣꯏꯕ ꯆꯠꯁꯤ ꯇꯣꯏꯅ ꯇꯣꯏꯅ ꯍꯥꯏꯒꯗꯕꯅꯤ, ꯑꯗꯨꯒ ꯃꯔꯛ ꯃꯔꯛꯇ ꯔꯦꯁꯇꯨꯔꯦꯟ ꯆꯪꯁꯦꯁꯨ ꯍꯥꯏꯒꯗꯕꯅꯤ꯫ ꯃꯗꯨꯗ ꯕꯦꯃꯅ ꯆꯪꯉꯨꯁꯤ ꯌꯥꯔꯛꯇ꯭ꯔꯕ? ꯚꯥꯏ, ꯕꯦꯃꯁꯦ ꯑꯄꯪꯕ ꯅꯨꯄꯤꯅꯤ ꯀꯥꯏꯗꯤ ꯈꯜꯂꯨꯔꯅꯨ꯫ ꯊꯣꯏꯁꯅꯥ ꯄ꯭ꯔꯦꯝꯖꯤꯠꯀꯤ ꯋꯥꯍꯩꯁꯤꯡꯗꯨ ꯑꯆꯨꯝꯕꯃꯛꯅꯤ ꯈꯟꯈꯤ ꯑꯃꯗꯤ ꯕꯦꯃꯕꯨ ꯅꯨꯡꯁꯤ ꯂꯥꯡꯊꯥꯛꯀꯦ ꯍꯥꯏꯅ ꯈꯟꯈꯤ꯫ ꯊꯣꯏꯁꯅꯥ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯑꯃꯗꯤ ꯃꯥꯒꯤ ꯐꯃꯨꯡꯗ ꯍꯤꯞꯂꯝꯃꯤ, ꯑꯗꯨꯒ ꯊꯣꯏꯁꯅꯥ ꯕꯦꯃꯗ ꯐꯣꯟ ꯇꯧꯏ꯫ ꯔꯤꯡ ꯑꯃꯨꯛ ꯑꯅꯤꯔꯛ ꯆꯠꯄꯒ ꯕꯦꯃꯁꯨ ꯐꯣꯟꯗꯨ ꯄꯥꯏꯈꯠꯂꯛꯂꯝꯃꯤ ꯑꯃꯗꯤ ꯊꯣꯏꯁꯅꯥꯅ ꯕꯦꯃꯗ ꯑꯁꯨꯝꯅ ꯍꯥꯏꯈꯤ, ꯕꯦꯃ, ꯇꯨꯝꯃꯕꯣ ꯅꯪꯕꯣ? ꯕꯦꯃ ꯊꯣꯏꯁꯅꯥꯒꯤ ꯋꯥ ꯈꯨꯉꯥꯡꯗꯨ ꯌꯥꯝꯅ ꯍꯩꯅꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ, ꯃꯔꯝꯗꯤ ꯊꯣꯏꯁꯅꯥ ꯌꯨ ꯌꯥꯝꯅ ꯊꯛꯂꯨꯕꯒꯤ ꯈꯣꯟꯖꯦꯜꯗꯨ ꯂꯧꯁꯤꯟꯕ ꯉꯝꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯕꯦꯃ ꯑꯁꯥꯎꯕꯁꯤꯡ ꯑꯗꯨꯕꯨ ꯐꯥꯖꯤꯟꯖꯗꯨꯅ ꯃꯣꯡ ꯍꯥꯗꯅ ꯈꯨꯝꯂꯛꯂꯝꯃꯤ, ꯇꯨꯝꯕ ꯍꯧꯔꯦ꯫ ꯕꯦꯃ ꯇꯨꯝꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯊꯣꯏꯁꯅꯥꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩꯗꯨ ꯀꯔꯤꯅꯣ ꯈꯪꯊꯕ ꯉꯝꯂꯛꯇꯕ ꯃꯇꯥꯡ ꯑꯗꯨꯋꯥꯏꯗꯅꯤ ꯊꯣꯏꯁꯅꯥꯅ, ꯕꯦꯃ, ꯅꯪꯅ ꯑꯩꯕꯨ ꯌꯥꯕꯤꯔꯛꯄꯁꯦ ꯑꯩ ꯌꯥꯝ ꯍꯔꯥꯎꯏ꯫ ꯕꯦꯃ ꯇꯨꯝꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯊꯣꯏꯁꯅꯥꯅ ꯍꯥꯏꯔꯤꯕꯗꯨ ꯒ꯭ꯌꯥꯟ ꯇꯥꯗꯕꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯍꯣꯏ, ꯑꯗꯣ ꯑꯩ ꯇꯨꯝꯃꯒꯦꯕ, ꯌꯥꯝꯅ ꯇꯨꯝꯅꯤꯡꯉꯦ꯫ ꯃꯗꯨꯗ ꯊꯣꯏꯁꯅꯥ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯐꯣꯟꯗꯨ ꯊꯝꯈꯤ꯫ ꯐꯣꯟꯗꯨ ꯊꯝꯂꯕꯗ ꯊꯣꯏꯁꯅꯥꯁꯨ ꯇꯨꯝꯊꯈꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃꯗꯤ ꯍꯧꯈꯤꯔꯝꯃꯤ꯫ ꯊꯪꯅꯕ ꯑꯌꯨꯛꯇꯨꯗꯅꯤ ꯊꯣꯏꯁꯅꯥ ꯌꯥꯍꯧ ꯊꯦꯡꯂꯞ ꯍꯧꯒꯠꯂꯒ ꯃꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯏꯃꯥ, ꯆꯥꯛꯇꯣ ꯈꯔ ꯉꯜꯂꯨꯀꯣ, ꯑꯩ ꯀꯣꯂꯦꯖ ꯆꯠꯇꯣꯏꯅꯦ, ꯊꯦꯡꯕꯒ ꯌꯥꯔꯣꯏꯀꯣ꯫ ꯃꯗꯨꯗ ꯊꯣꯏꯁꯅꯥꯒꯤ ꯃꯃꯥꯅ ꯊꯣꯏꯁꯅꯥꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯀꯩꯅꯣ ꯏꯆꯥꯁꯦ ꯍꯟꯗꯛꯇꯤ ꯀꯣꯂꯦꯖꯀꯥꯁꯦ ꯊꯋꯥꯏꯒ ꯌꯥꯝ ꯌꯥꯎꯈꯠꯂꯛꯏꯁꯤꯕꯣ? ꯍꯣꯏꯁꯦ ꯍꯣꯏꯁꯦ, ꯏꯆꯥꯅꯕꯨ ꯀꯣꯂꯦꯖ ꯆꯠꯅꯤ ꯍꯥꯏꯔꯗꯤ ꯏꯃꯥꯅꯅꯦ ꯆꯥꯛꯇꯣ ꯉꯟꯇꯥ ꯊꯣꯡꯕꯤꯔꯒꯦ꯫ ꯊꯣꯏꯁꯅꯥ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯕꯗ ꯀꯣꯂꯦꯖꯀꯤꯗꯃꯛ ꯃꯥꯒꯤ ꯒꯥꯔꯤ ꯃꯆꯥꯗꯨ ꯊꯧꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯊꯣꯏꯁꯅꯥꯗꯤ ꯃꯥꯒꯤ ꯀꯣꯂꯦꯖꯇ ꯆꯠꯇꯕꯤꯗ ꯕꯦꯃ ꯍꯣꯏꯒꯤ ꯀꯣꯂꯦꯖꯇ ꯑꯣꯏꯅ ꯆꯠꯂꯝꯃꯤ꯫ ꯕꯦꯃ ꯍꯣꯏꯒꯤ ꯀꯣꯂꯦꯖꯀꯤ ꯆꯪꯐꯝ ꯂꯝꯕꯤ ꯑꯗꯨꯋꯥꯏꯗ ꯊꯣꯏꯁꯅꯥꯅ ꯕꯦꯃꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯣꯏꯁꯅꯥ ꯃꯆꯤꯟꯗ ꯃꯨꯔꯨꯡ ꯃꯨꯔꯨꯡ ꯁꯣꯟꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯃꯨꯛꯇ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯇꯧꯕꯅꯤ, ꯐꯣꯟꯗ ꯁꯨꯝ ꯁꯥꯕꯁꯦ ꯕꯤꯠꯀ ꯂꯩꯇꯦ, ꯗꯥꯏꯔꯦꯛ ꯁꯛ ꯁꯛ ꯎꯅꯔꯒ ꯁꯥꯕꯅ ꯅꯨꯡꯁꯤꯕꯒꯤ ꯃꯒꯨꯟ ꯍꯦꯜꯂꯤ꯫ ꯉꯁꯤꯁꯤꯕꯨ ꯑꯩꯅ ꯉꯥꯏꯔꯛꯏꯁꯦ ꯐꯩꯅꯥꯝ ꯀꯨꯏꯔꯦꯗ, ꯃꯥꯗꯨꯕꯨ ꯂꯥꯛꯑꯔꯣꯏꯗ ꯖꯥꯠꯂꯅꯦ? ꯃꯥꯅ ꯃꯨꯔꯨꯡ ꯃꯨꯔꯨꯡ ꯁꯣꯜꯂꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯕꯦꯃꯗꯨ ꯃꯈꯨꯠꯇ ꯁꯥꯇꯤꯟ ꯑꯃ ꯄꯥꯏꯔꯒ ꯀꯣꯂꯦꯖ ꯇꯝꯅ ꯃꯊꯟꯇ ꯂꯥꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯊꯣꯏꯁꯅꯥꯅ, ꯑꯥꯗꯩꯁꯤꯕꯨ ꯕꯦꯃ ꯅꯠꯇ꯭ꯔꯅꯦ? ꯃꯥꯅꯤꯗ, ꯑꯁ, ꯐꯖꯕ ꯖꯥꯇꯤ ꯐꯖꯕ ꯖꯥꯠꯅꯤꯍꯦ ꯑꯩꯈꯣꯏ ꯕꯦꯃꯁꯦ꯫ ꯊꯣꯏꯁꯅꯥꯅ ꯑꯗꯨꯝꯅ ꯃꯨꯔꯨꯡ ꯃꯨꯔꯨꯡ ꯁꯣꯜꯂꯤꯉꯩ ꯆꯩꯔꯛ ꯑꯗꯨꯗ ꯕꯦꯃꯁꯨ ꯊꯣꯏꯁꯅꯥꯅ ꯂꯦꯞꯂꯤꯕ ꯃꯐꯝ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯕꯦꯃ ꯊꯣꯏꯁꯅꯥꯕꯨ ꯀꯧꯁꯤ ꯀꯗꯥꯏ ꯀꯧꯔꯣꯏꯁꯤ ꯀꯗꯥꯏ ꯈꯟꯖꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩꯗ ꯊꯣꯏꯁꯅꯥꯅ, ꯕꯦꯃ, ꯀꯣꯂꯦꯖ ꯂꯥꯛꯑꯕꯣ? ꯃꯗꯨꯗ ꯕꯦꯃꯅ ꯊꯣꯏꯁꯅꯥꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ, ꯑꯗꯣ ꯅꯪꯕꯨ ꯁꯤꯗ ꯀꯩꯗꯧꯔꯝꯃꯤꯅꯣ? ꯑꯇꯣꯞꯄ ꯀꯣꯂꯦꯖꯇ ꯇꯝꯒꯨꯝ ꯇꯧꯗꯥꯏꯅꯦ? ꯑꯗꯨꯒ ꯉꯁꯤꯅ ꯁꯤꯗ ꯀꯩꯗꯧꯔꯝꯃꯤꯕ? ꯔꯣꯁꯅꯤ ꯎꯅꯒꯦ ꯂꯥꯛꯑꯝꯃꯤꯔꯣ? ꯕꯦꯃ ꯊꯣꯏꯁꯅꯥꯗ ꯌꯥꯝꯅ ꯆꯪꯅ ꯍꯪꯂꯝꯃꯤ꯫ ꯊꯣꯏꯁꯅꯥ ꯕꯦꯃꯗ ꯃꯃꯤꯠꯇꯨ ꯀꯤꯔꯨꯛ ꯀꯤꯔꯨꯛ ꯌꯦꯡꯂꯒ, ꯕꯦꯃ, ꯀꯗꯥꯏꯗꯩ ꯔꯣꯁꯅꯤꯅꯣꯗ, ꯑꯩ ꯅꯪꯕꯨ ꯎꯅꯤꯡꯗꯅ ꯂꯥꯛꯄꯅꯦ, ꯑꯗꯣ ꯅꯪ ꯋꯥꯍꯪꯗꯨꯗꯤ ꯑꯩ ꯏꯀꯥꯏꯁꯜꯂꯛꯏꯗ꯫ ꯇꯁꯦꯡꯕꯗꯤ ꯕꯦꯃ ꯊꯣꯏꯁꯅꯥꯕꯨ ꯅꯨꯡꯁꯤꯅꯕ ꯑꯃ ꯑꯣꯏꯅ ꯂꯧꯕ ꯉꯝꯈꯤꯗꯦ, ꯑꯗꯨꯕꯨ ꯕꯦꯃ ꯊꯣꯏꯁꯅꯥꯕꯨ ꯏꯀꯥꯏꯔꯅꯤ ꯈꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯑꯩꯅ ꯁꯨꯝ ꯐꯥꯒꯤ ꯇꯧꯕꯅꯤꯗ, ꯑꯗꯣ ꯍꯌꯦꯡꯉꯩꯗꯤ ꯂꯥꯛꯀꯅꯨꯀꯣ, ꯑꯩ ꯃꯤꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯖꯩꯌꯦꯕ꯫ ꯑꯗꯣ ꯅꯪꯗꯤ ꯉꯁꯤ ꯀ꯭ꯂꯥꯁ ꯂꯩꯇꯕ꯭ꯔꯣ? ꯅꯪꯅ ꯁꯤꯗꯒ ꯂꯥꯛꯏꯁꯤꯕꯣ? ꯊꯣꯏꯁꯅꯥ ꯅꯣꯛꯈꯤ ꯅꯣꯛꯈꯤ ꯇꯧꯔꯒ, ꯑꯩꯒꯤꯁꯨ ꯀ꯭ꯂꯥꯁ ꯂꯩꯍꯧꯏꯗ, ꯍꯣꯔꯦꯟ ꯀꯥꯅꯤ꯫ ꯕꯦꯃ ꯃꯃꯥꯏꯗꯨ ꯂꯩꯃꯥꯏꯗ ꯂꯨꯞꯊꯔꯒ, ꯊꯣꯏꯁꯅꯥ, ꯑꯩꯗꯤ ꯃꯇꯝ ꯃꯥꯡꯍꯟꯕꯁꯦ ꯊꯣꯏꯅ ꯄꯥꯝꯖꯗꯦ, ꯑꯗꯨꯅ ꯅꯪ ꯑꯃꯨꯛ ꯍꯟꯅ ꯑꯩꯒꯤ ꯀꯣꯂꯦꯖꯁꯤꯗ ꯂꯥꯛꯀꯅꯨꯀꯣ꯫ ꯅꯪꯅ ꯑꯩꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯕꯤꯔꯕꯗꯤ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯅꯪꯅ ꯁꯣꯏꯗꯅ ꯌꯥꯕꯤꯒꯅꯤ ꯈꯜꯂꯤ꯫ ꯃꯗꯨꯗ ꯊꯣꯏꯁꯅꯥꯗꯨ ꯋꯥꯈꯜ ꯋꯥꯔꯞ ꯇꯧꯅ, ꯕꯦꯃ, ꯅꯪꯅ ꯄꯥꯝꯗꯕ ꯊꯕꯛ ꯑꯃꯠꯇ ꯑꯩ ꯇꯧꯗꯅꯕ ꯍꯣꯠꯅꯔꯒꯦ, ꯑꯗꯨꯗꯤ ꯅꯪꯁꯨ ꯀ꯭ꯂꯥꯁ ꯅꯨꯡꯉꯥꯏꯅ ꯌꯥꯎꯔꯨꯔꯣꯀꯣ, ꯑꯩꯁꯨ ꯑꯩꯒꯤ ꯀꯣꯂꯦꯖꯇ ꯑꯃꯨꯛ ꯆꯠꯂꯒꯦ꯫